बिस्मिल्लाहिर्रहमानिर्रहीम मुहतरम हज़रात हुजिक चलिब थासी जिलहिज्जा की थाने जिलहिज्जा की था हज की थानी कुर्बानी की थानी जिलहिज्जा की मरी ने पानबा नुमित ने बंगसी हरिबा नुमित असे ngasi deina sumna khake numit taruk ni khakta ngai rebe it oigadori bas numit taruk ni si suraba matung da gidi adugum laba qurbani yauriba mising do qurbani taurane aduna aikhoi gi thamoi manungda qurbani gi matang da akup akupa masle masail gyan ta daba chamam na bopok pa mayam ama leiri bane ba khangning ba zat na biyoina tawrak pa mayam ama leiri bane aikhoi gi wakhal dana amma aduga tongan ba leirik ta shariat ta na tongan ba iramba si mayam ama yauri bane aduna ngasi su adugum laba topic ama gi matang dane adugum laba aigi zihanda bai aqiqa tawdaba mina qurbani tawba yabra amasung qurbani yauriba misida atopa mina sa pijalakpa yabra sugum akupa masle masail aigi zihanda phoba leitaba adugi matang dane ba ngasi nei nagadori basi ngasi gi video sida nei nagadori si ainatte balke aikoina khoigi adugum laba yamna matip mugul leiraba sigi zamana sida aikoina achoba allah wala ni buzurg ne na khanjariba makhoigi rahmat barakat tegi aikoisu hingjariba adugum laba mesap amma khakki zuban mubarak tegi ikhui taminna se hairiba mesap asi hazrat maulana alhaj mufti siraj ahmad sahab damat barakatuhumul aliya tasingna makyoina hairiba mesap asi gi damakta ikhuina dua tawgadabane mesap asi ga naknariba mising du khangane be mesap ki matik magun se kamyam na puang bano mesap ki adato akhlaq kamyam na wang bano haibasi ikhuina khangadabane aduna ngasi adugum laba ikhuigi zihanda leiramba chamam naba leiramba masle masail akupa singdu inshallah taala mesap ke hairibe audio si taba matam da loinamak clear oiragane aikhoi punnamak taminna seba inshallah taala बिस्मिल्लाहिर्रहमानिर्रहीम मोहतरम भाई बुजुर्गों दोस्तों अमदी चेमिचल सिंह अल्हम्दुलिल्लाह हौजिक चलिबा थासी कोगी इस्लामिक ओइबा कैलेंडर की हिसाब ता अरबी की तरानीथोइनी सुबा जिल हिज्जा की थानी अमसुंग मसिगी जिल हिज्जा की था सिदा अल्लाह तबारक व तआला ना तोंगान बा अचौबा अमल कया थंबीरी अमसुंग मसिगी था सिगी मतिंग मगुनसु यामना चावी था सिगी अहानबा नुमित तरानीगी मतांगदा अल्लाह की रसूल सल्लल्लाहु अलैहि वसल्लम ना हाबिरम्मी इबादत तौबदा अल्लाह ने ख्वाइदगी हेन्ना पाम्बा नुमिती जिल हिज्जा की अहानबा नुमित तरानी असिनी मसिगी नुमितसिंग असिदा नोंगमा रोजा हेनबगी सवाब अतोप मतमदा चही अमा रोजा हेनबगा मानगनी अमसुंग अहिंग अमा इबादत तौबगी सवाबना शबे कदर द इबादत तौबगा मानई नसी तिरमिजी शरीफ अमसुंग इब्ने माजा मदी मिशकार शरीफ ता यावबा हदीसनी मकाताना आरफा नुमित की मतांग दसु अल्लाह की नबी ना हाबिरम्मी अरफा नुमित अबदी जिल हिज्जा था सिगी मापन निपानबा नुमित अदुनी मतांग सिदा अल्लाह की नबी ना हाबिरम्मी अइना अल्लाह ताला दा था जई मदुदी जिल हिज्जा की मापन निपानबा अरफा नुमित्ता रोजा हेलबदी हौ घरबा चही अमा अमसुंग लाकदबा चही अमगी गुनासिंग कोपीगनी हदीस असी तिरमिजी शरीफ इब्ने माजा अनिमक्ता यावरिबने अदुम वैनमक हज तौरिबा मी सिंगी दमक्तदी नमित असिदा रोजा हेनबदगी थिंगबिरम्मी मिशकार शरीफ ता यावबनी हदीस असिना मरमदी हज तौरिबा मी सिंगी दमक्तदी अरफा नमिसिदा यामना मरुवैना दुआ तौबा अतई इबादत तौबा कब्जबा लाउजबा यामना दरकार होय अरफात की मैदान दा लैरगा लोइनना नमित हेक चंगबगा मुजदलिफा दा चटकदोरिबनी असुमना यामना चिनबा मतम होय हाजी सिंगिदमक्ता अदुना हाजिगी चलिबा थबसिंग अदु मदुदा मपुंग फाना पांगथोपा ngamnaba madugidamक्ता नफल रोजा हेनबा असिदगिसु थिंगबिरमनिबनी अदुगा था असिगी निपानी पानबदगी तरानी थोई फाउबा नुमित मंगानी असिदना पृथ्वी मसा पुनमक्तगी लाकपा हज यात्रिक सिंहना मक्का शरीफता हजगी थबकसिंग पांगथोकलिबनी था असिगी मापनदगी हाइबा अरफा नुमित की
मापनदगी 12गी असर फाउबा नुमित 5नि असिगी फरज नमाज मतुंग खुदिंगमक्की मतुंगदा नुपासिंगना लाउना अमसुंग नुपीसिंगना तुमिन्ना अमुक्तंग अल्लाहु अकबर ला इलाहा इल्लल्लाह अल्लाहु अकबर वलिल्लाहिल हम्द हाइबा मसी वाजिबनि मसिबु तकबीर तशरीक हैना कौई था असिगी तरानी पानबदा ईदुल अजहागी नमाज ईदगा नत्रगा मस्जिद सिंगदा पांगथोई अमसुंग नुमित असिदा ईद की नमाज सोलबा मतुंगदगी हौरगा मथंगी नुमित निनी फाउबा पांगल लाइबा हाइबदी कुर्बानीगी तमक्ता वाजिब ओइनबगी सिलेबस अमा थंबिरिबा अदु यौना माल चांग लैबा हाइबदी मसागी तंगाई फदना सिजनरिबा पोचै युम कई फिरोन असिना चिंगबसी नत्तबदा सना चांदी ओइना रुपा पैसा ओइना नत्रगा अहेनबा पोचै अमसुंग सिजनदब फिरोल ओइना गाड़ी ओइना अहेनबा सिजनरिबा तोंगनरिबा गाड़ी नत्तबा असुमाइना लम ओइना दुकान ओइना लैबा मियोइसिंग मखोइसिंग अदु दा लैरिबा लुपा पैसा सिंग अदुना चांदी तोला यांखेनी थोई मखाईगी ममल हाइबदी चौराकना लुपा लिसिंग हुमफुमदोइगुंबा ताबनी मदु यौना लैबा मिसिंगदो मदुबु पांगल लैबा मियाना कौई मखोइसिंग अदुई मथक्ता कुर्बानी तौबसी वाजिबने कुर्बानीगी थाक यामना वांगी खुदम मोइना अल्लाहगी रसूल सल्लल्लाहु अलैहि वसल्लम हाइबिरम्मे कुर्बानीगी नुमितसिंगदा कुर्बानीगी सा लेनबदगी हेन्ना अल्लाहना पांबा अमल अमता लैते अमसुंग सा अदुगी ईना लैबाकता ताद्रिंगैदा अल्लाहना कबूल तौबी मरम असिना हो मियोइबा सा अपांबा अमसुंग हराउबगा लोहिना कुर्बानी तौ मसिगी हदीस असिसु तिरमिजी शरीफ अमसुंग इब्ने माजा अमदी मिशकात शरीफता यावरिबने सहाबी सिंगी वहंग अमगी पाउखुमदा अल्लाह की रसूल सल्लल्लाहु अलैहि वसल्लमना हाइबिरम्मे मसिन नखोइगी नपा इबुंगो हजरत इब्राहिम की सुन्नत ने सहाबी सिंग नामुक हंगी ओ अल्लाह की रसूल मसिदा इकोइना करी फंगनी अल्लाह की रसूल सल्लल्लाहु अलैहि वसल्लम ताकपी की सादुगी मतु अमममगी महुत्ता नेकी अममम फंगनी इब्ने माजा मिशकात शरीफ तयावरिबा हदीसनी मसिसु कुर्बानीगा मरी लैनबा अरानबा चन्नबी खरा अखोइना उबा फंगी मसिसु चुमथोकपा दरकार ओइ मरम मसिना मियामदसु अदुगुंबा अरानबा खरदु थमजरी अहानबदा मियोइबसिंगना हाइनै मदुदी मसागी अकीका तौद्रीबा मी सिंगना कुर्बानी तौबा यादे हैना मसी अरानबा वफमनी अकीका अमसुंग कुर्बानी अनी असिगी मरक्ता करी अमता मरी लैनदे अकीका तोंगानबा अमलनी ngamaga तौ ngamdraga तौ वाजिब नते और सुन्नत ओइबदुसु अंगांगदु पोकपा नमितगिना कुनमाथोइनी फाउबगी मनुंगदनी अदु हेंदोखरा मतुंगददी सुन्नतसु ओइद्रे अकीका तौबसे जरूरी नते तौगमसुंग कुर्बानी दी पांगल लैबा मिसिंगदा वाजिब ने हबा अच्छा मसेमा लेरे अदुगा अरानबा चन्नबी अमना अकीकागी सादु मई थाबा यादे नत्रंग ngauba यादे हाइनै मसिसु अरानबा वफमने तवसुमना कुर्बानीगी सा अमदा अकीका नत्रगा लैखिद्रबसिंगी इसाले सवाब की दमकता सियार हापा यादे हाइनै मसिसु अरानबनी करिसु कायदे कुर्बानीगी सादुदा कनागुंबगी अंगांगी दमकता अकीकागी हापे नत्रगा लैखिद्रबा मियोइसिंगी दमकता इसाले सवाब कोने सियार अमा यावरे अनि यावरे अदुसु कइसु कायदे अतवसुमना मसागी कुर्बानी तौरिबा मी अदुदा अतोपा मी सिंगना कुर्बानी की सा पीबा यादे हाइनै मसिसु अरानबने अतवसुमना मसादा कुर्बानी वाजिब ओइरिबा मी सिंगना मसागी कुर्बानी तौबगी महुत्ता मपा ममागी नत्रगा अतोपा सिंगी कुर्बानी तौबीबा
ꯌꯥꯎꯏ ꯃꯁꯤꯁꯨ ꯑꯔꯥꯟꯕꯅꯤ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯗꯕꯒꯤꯗꯃꯛꯇ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯦꯟꯕꯗ ꯉꯝꯂꯒꯅ ꯀꯅꯥꯒꯨꯝꯕꯒꯤ ꯍꯥꯞꯄꯤꯕ ꯇꯧꯕꯤꯕ ꯌꯥꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯁꯥꯒꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯀꯨꯔꯕꯥꯅꯤ ꯑꯗꯨꯅ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯑꯗꯨꯗꯤ ꯐꯩ ꯁꯋꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯕꯨ ꯃꯁꯥꯒꯤ ꯋꯥꯖꯤꯕ ꯊꯥꯗꯣꯛꯄꯒꯤ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯃꯤ ꯑꯃꯅ ꯑꯩꯒꯤꯗꯤ ꯍꯥꯀꯨꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯤꯡꯗ ꯑꯣꯜꯂꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯑꯃꯃꯝ ꯌꯥꯎꯕ ꯇꯧꯕ ꯌꯥꯎꯏ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯄꯩꯁꯥ ꯄꯨꯊꯣꯛꯏꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕꯗꯨꯗꯤ ꯉꯝꯃꯒ ꯇꯧꯒꯗꯕꯅꯤ ꯉꯝꯗ꯭ꯔꯒ ꯇꯣꯛꯀꯗꯕꯅꯤ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯇꯧꯕꯤꯔꯤꯕ ꯑꯗꯣ ꯃꯗꯨꯅ ꯃꯥꯒꯤ ꯋꯥꯖꯤꯕꯇꯣ ꯀꯣꯛꯄ ꯌꯥꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯃꯁꯤꯗꯁꯨ ꯌꯥꯝꯅ ꯂꯥꯟꯕ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯅꯩ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯀꯨꯝ ꯇꯧꯈ꯭ꯔꯦ ꯀꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯑꯃ ꯌꯥꯎꯕꯤꯔꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯣꯜꯂꯒ ꯑꯇꯣꯞꯄꯒꯤ ꯃꯤꯡꯗ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯕꯨꯗꯨꯅ ꯁꯤꯜꯂꯒ ꯇꯧꯕ ꯌꯥꯎꯔꯤ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯄꯩꯁꯥ ꯄꯨꯊꯣꯛꯏꯕ ꯌꯨꯝꯕꯨ ꯃꯍꯥꯛꯉꯣꯟꯗꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯣꯛꯊꯣꯛꯂꯒ ꯑꯇꯣꯞꯄꯁꯤꯡ ꯌꯥꯎꯕꯤꯕꯁꯦ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯕꯗꯨ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯥꯂꯦ ꯁꯋꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯀꯨꯔꯕꯥꯅꯤꯒꯤ ꯁꯤꯌꯥꯔ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯍꯥꯃꯦꯡ ꯑꯃꯗ ꯃꯤ ꯀꯌꯥꯒꯤ ꯗꯃꯛꯇ ꯏꯁꯥꯂꯦ ꯁꯋꯥꯕ ꯇꯧꯕꯁꯨ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯇꯥꯡ ꯑꯃꯗ ꯗꯨꯝꯕ ꯑꯅꯤ ꯂꯦꯜꯂꯤ ꯑꯃ ꯂꯦꯜꯂ ꯃꯇꯨꯡꯗ ꯗꯨꯋꯥ ꯇꯧꯏ ꯑꯜꯂꯥꯍ ꯃꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯃꯁꯤꯕꯨ ꯀꯕꯨꯜ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯅꯤꯁꯨꯕꯗꯨ ꯑꯃꯨꯛ ꯂꯦꯜꯂ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯜꯂꯥꯍ ꯃꯁꯤ ꯑꯩꯒꯤ ꯎꯝꯃꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯃꯁꯤꯕꯨ ꯀꯕꯨꯜ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯗꯨꯝꯕ ꯑꯃꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯍꯥꯛꯀꯤ ꯎꯝꯃꯠꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯥꯛ ꯀꯌꯥꯒꯤ ꯅꯤꯌꯠ ꯇꯧꯔꯒ ꯀꯨꯔꯕꯥꯟ ꯇꯧꯕꯤꯔꯤꯕꯅꯦꯕ ꯑꯗꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯏꯁꯥꯂꯦ ꯁꯋꯥꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯍꯥꯃꯦꯡ ꯑꯃꯃꯝ ꯅꯠꯇ꯭ꯔꯒ ꯁꯤꯌꯥꯔ ꯑꯃꯃꯝ ꯌꯥꯎꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯤꯌꯥꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯃꯦꯡ ꯑꯃ ꯀꯨꯔꯕꯥꯅꯤ ꯇꯧꯕꯗ ꯃꯗꯨꯒꯤ ꯁꯋꯥꯕꯇꯨ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯗ ꯑꯩꯅ ꯌꯧꯍꯟꯅꯤꯡꯕ ꯃꯤꯁꯤꯡꯗꯨꯒꯤ ꯅꯤꯌꯠ ꯇꯧꯔꯒ ꯇꯧꯕꯗ ꯑꯜꯂꯥꯍꯅ ꯌꯧꯍꯟꯕꯤꯒꯅꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯨꯔꯕꯥꯅꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯥꯂꯤꯝꯁꯤꯡꯗ ꯍꯪꯉꯒ ꯑꯆꯨꯝꯕ ꯅꯤꯌꯣꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯅꯕ ꯑꯃꯁꯨꯡ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯌꯦꯟꯕꯗ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯁꯥ ꯑꯃꯗ ꯁꯥ ꯌꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯝꯁꯝꯗ ꯌꯦꯟꯕ ꯅꯠꯇ꯭ꯔꯒ ꯃꯄꯩ ꯍꯦꯛꯇ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯟꯕ ꯌꯥꯎꯏ ꯃꯁꯤꯁꯨ ꯂꯥꯜꯂꯤ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯤꯌꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯁꯦꯔ ꯐꯂꯥꯗ ꯑꯣꯜꯂꯒ ꯌꯦꯟꯅꯒꯗꯕꯅꯤ ꯁꯔꯨꯅ ꯇꯣꯉꯥꯟ ꯑꯣꯟꯒꯅꯤ ꯃꯇꯣꯡꯅ ꯇꯣꯉꯥꯟ ꯑꯣꯟꯒꯅꯤ ꯃꯃꯦꯡ ꯃꯀꯣꯛ ꯑꯣꯏꯔꯣ ꯃꯗꯨ ꯇꯣꯉꯥꯟ ꯑꯣꯟꯒꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛꯇꯨ ꯑꯣꯜꯂꯒ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯔꯨꯁꯨ ꯃꯇꯣꯡꯁꯨ ꯍꯥꯃꯦꯡ ꯃꯀꯣꯛꯁꯨ ꯂꯣꯏꯅ ꯌꯥꯟꯁꯟꯅꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯔ ꯐꯂꯥꯗ ꯑꯣꯜꯂꯒ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯟꯕ ꯃꯇꯝꯗ ꯁꯔꯨꯁꯨ ꯌꯥꯎꯍꯟꯕ ꯑꯃꯁꯨꯡ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯌꯥꯎꯍꯜꯂꯒ ꯑꯣꯜꯂꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯃꯎꯟ ꯅꯠꯇ꯭ꯔꯒ ꯃꯊꯤꯕꯣꯡꯅꯆꯤꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯗꯀꯥ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯣꯟꯕꯒꯤ ꯃꯃꯜꯗꯨ ꯃꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯥꯅ ꯁꯤꯖꯤꯟꯅꯕ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯃꯗꯨ ꯁꯗꯀꯥ ꯇꯧꯒꯗꯕꯅꯤ ꯁꯗꯀꯥ ꯄꯤꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯄꯤꯊꯣꯛꯀꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗꯨ ꯂꯩꯕꯗ ꯆꯤꯡꯉꯒ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯄ ꯊꯧꯔꯤꯗꯨ ꯃꯗꯨꯁꯨ ꯁꯗꯀꯥ ꯇꯧꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗ ꯄꯤꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅ
ꯀꯨꯔꯕꯥꯅꯤꯗꯨꯒꯤ ꯁꯤꯌꯥꯔꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯍꯦꯛꯇ ꯊꯧꯔꯤꯗꯨ ꯑꯣꯏꯁꯟꯕ ꯑꯗꯨ ꯌꯥꯔꯣꯏ꯫ ꯄꯤꯛꯂꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯤꯌꯠ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯂꯣꯏꯅ ꯐꯖꯅ ꯇꯥꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯕ ꯌꯥꯗꯦ, ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯗꯦ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤ ꯑꯇꯩ ꯑꯁꯤꯅꯆꯤꯡꯕ ꯑꯃꯥꯜꯁꯤꯡꯁꯨ ꯍꯪꯉꯒ ꯎꯂꯃꯥꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯅꯤꯌꯣꯝꯗꯨꯗ ꯑꯃꯜ ꯇꯧꯕ ꯉꯝꯕꯩ ꯄꯥꯡꯒꯜ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯋꯥ ꯑꯈꯤꯔꯨ ꯗꯑꯋꯥꯅ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ꯑꯥꯂꯃꯤꯟ꯫